Manipur News Reader gi channel gi video amta update tawjage ngasi phongmasi phongdigi December gi tang 13 ga mathoida maru eba pauda Manipur State Constitution Act ki makhada mikhal pangtoktuna government linglagani Y Biren Manipur gi law na yarba Manipur State Constitution Act 1947 gi makhada general election ama kumza Englishing ani kungeni thoida pangtoktuna hauzik leiriba atopa government asi laukthokraga law gi mijeng da sumba dijuri ama de asengba de facto government ama lingnaba dijuri government warep ama laure haina London dagi government and exile lingle haidiba dijuri government of Manipur gi chief minister ne haidiba Yambem Birena phungdokre Manipur gi yelhomi amadi ningtamnaba miyamda anauba sahi Englishing aniga kungi yai proposal piba Sairol amada Birena haidi Manipur gi miyam ayet athing leitre amadi India dagi ningtamlabanina ingna tapna hingba pamnabanina India government ki authority da panthaba tawdana India gi forcing lakthokhigedabane aikhoina makhatana imu naimu tanaba pamde United Nation gi satar amadi international law gi makhada matik saba maram yaudana ningtamba Manipur dagi ing tappa pamjaba miyam gi mayokta India na lan chathaduna leiba haibisi India gi achauba asoiba amane haudik state of Manipur amadi India Union of India anina kumja Englishim ga samapan nifuga taret ki July ama amadi anida sovereign monarchic state anigi marakta inikiba yanase adugi matung ina political gi oiba mari makha sathanaba khanagadabani haina Yamen Birena Sairol aduna aroibada phungdorakle Manipur gi hauzik oiriba phibam gi matangna palladuna Sairol aduna hairi aikhoi gi puwari amadi nat ki mayokta mitop India government na laingakli amadi social fabric thugairi aikhoi gi classic oiriba puwari amadi nat ki satnabi lana lamjingli loinana aikhoi gi ningthaubu Manipur gi konungdagi tanthokna bohonari Indiana aikhoi gi manglam sattagi putharakliba lambu loinam ohali amadi Manipur gi sing amadi tamgi yelhomi sing mangan khina bohonari mitop ki India government na constitution na CM kraba Manipur government pu laukthokkiba amadi India government na Manipur bu lauksin kraba matungda tamthiba lo thamjinduna mara laijadraba lam asigi miyoy kya hatkre Indiana state asibu namduna loi chanchile Manipur asi India gi territory ama natya haina Biren gi Sairol aduna phongdorakle Manipur gi ning tamba hanjinana bagi damak India gi force ka lanthengna ba khulai paiba kanglup kya lairi Manipur na sovereign oirambadagi kumja Englishim ga samapan yangkhai mathoida chief commissioner gi province oina laikhiba kumja Englishim ga samapan yangkhai tarukta part C state oirakpa mathangda Territorial Council Act 1956 gi makhada Territorial Council linglakpa adugi Union Territory oina kumja Englishim ga samapan humdra ga humdoi gi December 13 ga mathoi faw lairakpa loinana kumja Englishim ga samapan humdra mathoi gi January 10 ga mathoida India gi autonomy state oirakpa aduga tamthiba India gi law sing thajinba homeland kya tanarakpa naharol gi marakta drug lana sijinarakpa mihat mipun hengalakpana singba kya asi Manipur sovereign state pu India government na law gi wangmada namduna laukhibagi falni haina chief minister Yamen Birena Sairol aduna sandokna takli haina su phongdorakli and thank you